ꯃꯌꯥꯝ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯊꯧꯕꯥꯜ ꯂꯩꯁꯥꯡꯊꯦꯝ ꯊꯧꯗꯥꯝ ꯋꯥꯡꯃ ꯇꯥꯕ ꯍꯥꯏꯔꯤꯕ ꯈꯨꯜ ꯈꯨꯡꯒꯪ ꯍꯥꯏꯇꯥꯔꯦ ꯂꯩꯀꯥꯏ ꯑꯗꯨꯗꯅꯤ ꯃꯔꯨꯑꯣꯏꯅ ꯉꯁꯤ ꯑꯩꯅ ꯎꯅꯖꯔꯤꯕ ꯏꯆꯥꯅꯨꯄꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯊꯧꯗꯥꯝ ꯗꯥꯏꯔꯦꯂꯥ ꯍꯟꯗꯛ ꯑꯩꯈꯣꯏꯒꯤ ꯂꯤꯁꯤꯄ꯭ꯔꯤꯌꯥ ꯐꯦꯂꯣꯁꯤꯞꯀꯤ ꯃꯈꯥꯗ ꯂꯤꯁꯤꯄ꯭ꯔꯤꯌꯥ ꯐꯥꯎꯟꯗꯦꯁꯟꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏꯇꯦꯛ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖ ꯑꯦꯟ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯈꯥꯗ ꯂꯩꯕ ꯕꯥꯂꯥꯖꯤ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖ ꯀꯦꯝꯄꯁꯇ BSc Nursing ꯇꯝꯅꯕ ꯑꯩꯈꯣꯏꯒꯤ ꯁꯦꯂꯦꯛꯁꯟ ꯐꯪꯉꯛꯈ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯏꯆꯥꯅꯨꯄꯤ ꯊꯧꯗꯥꯝ ꯗꯥꯏꯔꯦꯂꯥꯒ ꯎꯅꯕꯒꯤ ꯃꯤꯀꯨꯞ ꯑꯗꯨꯅꯤ ꯇꯥꯟꯖꯥ ꯑꯗꯨꯅꯤ ꯅꯥꯀꯟꯗ ꯐꯝꯕꯤꯔꯤꯁꯤꯅ ꯃꯥꯒꯤ ꯑꯄꯣꯛꯄ ꯄꯥꯕꯨꯡꯅꯤ ꯑꯗꯨꯒ ꯅꯥꯀꯟꯗ ꯂꯦꯡꯖꯟꯕꯤꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄꯤ ꯃꯃꯥꯅꯤ ꯑꯗꯨ ꯋꯥꯍꯪꯁꯤ ꯑꯍꯥꯟꯕꯗ ꯗꯥꯏꯔꯦꯂꯥ ꯁꯨꯃꯥꯏꯅ ꯅꯪ 11, 12 ꯀꯥꯔꯛꯄ ꯃꯇꯝꯗ ꯁꯨꯃꯥꯏꯅ ꯅꯪ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖ ꯑꯃꯗ ꯁꯨꯃꯥꯏꯅꯒ ꯁꯨꯝ ꯅꯔꯁ ꯇꯝ ꯐꯪꯅꯤꯒꯁꯦ ꯈꯜꯂꯛꯄ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯅꯪꯒꯤ ꯊꯨꯝ ꯊꯃꯣꯏꯗ ꯐꯥꯎꯕ ꯈꯛꯇꯪ ꯍꯥꯟꯅ ꯍꯥꯏꯌꯨ ꯁꯨꯃꯥꯏꯅ ꯇꯨꯌꯦꯜꯞꯄ ꯂꯣꯏꯔꯒ ꯇꯝꯃꯛꯀꯅꯤꯁꯦ ꯇꯥꯖꯗꯦꯕ ꯍꯥꯏꯗꯤ ꯁꯍꯔꯅ ꯁꯨꯃꯥꯏꯅ ꯒꯥꯏꯗ ꯇꯧꯔꯒ ꯇꯝꯕ ꯆꯠꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯗ ꯅꯪꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯦꯃꯤꯂꯤ ꯀꯟꯗꯤꯁꯟꯁꯤꯗ ꯃꯄꯥꯟꯗꯒ ꯂꯥꯏꯔꯤꯛ ꯇꯝ ꯆꯠꯂꯒ ꯇꯝꯃꯛꯀꯅꯤ ꯀꯥꯏꯁꯦ ꯈꯜꯂꯝꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯈꯟꯗꯦ ꯑꯗꯨꯕꯨꯗꯤ ꯑꯗꯨꯅ ꯑꯗꯣ ꯍꯧꯖꯤꯛ ꯅꯪ ꯁꯨꯃꯥꯏꯅ ꯈꯜꯂꯦ ꯍꯧꯖꯤꯛ ꯇꯤꯀꯦꯠꯄꯨ ꯀꯛꯈ꯭ꯔꯦ ꯅꯠꯇ꯭ꯔꯥ ꯁꯤꯗ ꯅꯪ ꯁꯨꯝ ꯅꯃꯥꯟꯅꯕꯤ ꯑꯅꯧ ꯑꯅꯧꯕ ꯁꯨꯝ ꯊꯦꯡꯅꯕ ꯂꯩꯗꯅ ꯈꯪꯅꯔꯛꯄ ꯑꯗꯩ ꯇꯤꯀꯦꯠ ꯀꯛꯄꯁꯤꯗ ꯍꯧꯖꯤꯛ ꯀꯩꯀꯩ ꯐꯥꯎꯏ ꯅꯪꯉꯣꯟꯗ ꯁꯨꯝ ꯂꯤꯁꯤꯄ꯭ꯔꯤꯌꯥꯗ ꯀꯩꯀꯩ ꯍꯥꯏꯅꯤꯡꯕ ꯂꯩ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯁꯨꯃꯥꯏꯅ ꯇꯤꯀꯦꯠ ꯀꯛꯄꯁꯦ ꯍꯥꯏꯗꯤ ꯃꯥꯅ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯨ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯁꯅꯨ ꯑꯣꯀꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯗꯥꯏꯔꯦꯂꯥꯒꯤ ꯑꯄꯣꯛꯄ ꯄꯥꯕꯨꯡꯁꯨ ꯍꯥꯏꯇꯥꯔꯦ ꯏꯆꯥꯅꯨꯄꯤꯅ ꯁꯨꯃꯥꯏꯅꯒ ꯂꯩꯔꯤꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯗꯨꯝ ꯋꯥꯏ ꯍꯥꯏꯇꯥꯔꯦ ꯐꯦꯃꯤꯂꯤꯁꯦ ꯋꯥꯕꯗꯣ ꯋꯥꯕꯗꯨꯅꯁꯨ ꯈꯜꯂꯤꯅꯤ ꯁꯦꯂꯦꯛꯁꯟ ꯐꯪꯉꯤꯅꯤ ꯍꯥꯏꯗꯤ ꯏꯅꯥꯛ ꯈꯨꯟꯕ ꯃꯆꯥ ꯑꯝꯇ ꯈꯟꯕ ꯌꯥꯎꯗꯦ ꯑꯩꯈꯣꯏ ꯍꯟꯗꯛꯀꯤ ꯈꯟꯕꯁꯤꯗ ꯑꯉꯥꯡꯁꯦ ꯁꯨꯃꯥꯏꯅ ꯑꯉꯥꯡꯁꯦ ꯈꯜꯂꯛꯄꯁꯦ ꯀꯩ ꯐꯥꯎꯏ ꯑꯗꯨ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯕꯤꯌꯨ ꯁꯥꯔ ꯃꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏ ꯂꯤꯁꯤꯄ꯭ꯔꯤꯌꯥ ꯐꯦꯂꯣꯁꯤꯞꯀꯤ ꯃꯈꯥꯗ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯅ ꯈꯟꯕꯤꯔꯛꯇꯅ BSc Nursing ꯇꯝꯕꯒꯤ ꯏꯆꯥ ꯁꯨꯃꯥꯏꯅ ꯇꯝꯕ ꯆꯠꯄꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏ ꯂꯩꯇꯕꯅꯤꯅ ꯃꯁꯤ ꯇꯝꯕ ꯐꯪꯉꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯋꯥꯕꯗ ꯑꯩꯈꯣꯏ ꯒꯣꯔꯃꯦꯟ ꯁꯦꯂꯦꯛꯁꯟ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟ ꯁꯦꯂꯦꯛꯁꯟꯗꯨꯗꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯏꯆꯥꯅꯨꯄꯤ ꯑꯍꯥꯟꯕ ꯊꯥꯕꯗ ꯀꯥꯎꯟꯁꯤꯂꯤꯡꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯕꯒꯤ ꯋꯥꯠꯄꯅꯤꯅ ꯑꯗ ꯁꯥꯔ ꯍꯣꯏꯒꯤ ꯁꯤꯒꯤ ꯐꯦꯁꯕꯨꯛꯀꯤ ꯄꯦꯖꯁꯤꯗ ꯌꯦꯡꯕ ꯀꯥꯟ ꯊꯦꯡꯅꯕꯗꯒꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯐꯦꯁꯕꯨꯛ ꯄꯦꯖꯁꯤꯗ ꯆꯪꯉꯒ ꯑꯩꯈꯣꯏꯅ ꯊꯦꯡꯅꯕꯗꯒꯤ ꯇꯧꯔꯛꯄꯁꯤꯗ ꯈꯟꯕꯤꯔꯒ ꯈꯣꯠꯄꯤꯔꯛꯇꯅ ꯇꯧꯕꯁꯤ ꯃꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯥꯔ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯃꯥꯗꯤ ꯀꯩꯀꯩ ꯍꯥꯏꯕꯤꯅꯤꯡꯉꯤ ꯏꯆꯥꯅꯨꯄꯤꯅ ꯁꯨꯃꯥꯏꯅ ꯃꯄꯥꯟꯗꯒ ꯆꯠꯂꯅꯤ ꯇꯤꯀꯦꯠꯀ ꯀꯛꯂꯛꯄ ꯆꯠꯂꯝꯗꯥꯏ ꯃꯤꯀꯨꯞꯀ ꯌꯧꯔꯛꯄꯁꯤꯗ ꯁꯨꯝ ꯏꯆꯥꯅꯨꯄꯤ ꯁꯨꯃꯥꯏꯅ ꯊꯥ ꯉꯝꯅꯤ ꯀꯥꯏ ꯈꯜꯂꯝꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯈꯜꯂꯝꯃꯦ ꯏꯆꯥꯅꯨꯄꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯃꯤ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯗꯣ ꯏꯁꯥꯅꯕꯨꯗꯤ ꯈꯟꯖꯩꯀꯣ ꯈꯟꯖꯕꯗꯤ ꯑꯗꯣ ꯁꯥꯔꯍꯣꯏꯒꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯇꯦꯡ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯌꯥꯝ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯍꯣꯏ ꯗꯥꯏꯔꯦꯂꯥꯁꯨ ꯀꯟꯅ ꯍꯣꯠꯅꯔꯒ ꯍꯥꯏꯇꯥꯔꯦꯀꯣ ꯍꯌꯦꯡ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯅꯔꯁ ꯇꯝꯃꯦ ꯍꯥꯏꯗꯅ ꯍꯥꯏꯗꯤ ꯂꯩꯗꯅ ꯍꯌꯦꯡ ꯒꯣꯜ ꯃꯦꯗꯜꯒ ꯄꯨꯔꯛꯇꯅ ꯍꯥꯏꯇꯥꯔꯦ ꯀꯣꯂꯦꯖ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯇꯣꯞꯄꯔꯒ ꯑꯣꯏꯔꯛꯇꯅ ꯍꯥꯏꯇꯥꯔꯦ ꯊꯥꯖꯔꯨꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯃꯀꯣꯛ ꯊꯣꯡꯕ ꯑꯐꯕ ꯑꯣꯏꯔꯛꯄ ꯑꯣꯏꯔꯁꯅꯨꯀꯣ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯀꯟꯅꯁꯨ ꯍꯣꯠꯅꯔꯣ ꯑꯗꯨꯒ ꯍꯥꯏꯗꯤ ꯆꯠꯂꯤꯕ ꯂꯥꯏꯟ ꯈꯨꯗꯤꯡꯃꯛꯇ ꯍꯣꯠꯄꯨ ꯍꯣꯠꯅꯔꯒꯗꯤ ꯈꯨꯗꯤꯡꯃꯛꯇ ꯃꯥꯏ ꯄꯥꯛꯏ ꯍꯥꯏꯇꯥꯔꯦ ꯗꯣꯛꯇꯔ ꯇꯝꯕꯁꯨ ꯗꯣꯛꯇꯔ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯗ ꯐꯥꯎꯕꯗꯤ ꯅꯠꯇꯦꯗꯅ ꯐꯥꯎꯔꯤꯁꯤꯗꯤ ꯈꯔ ꯈꯛꯇꯅꯤ ꯑꯗꯣ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤ ꯌꯥꯎꯗꯕ ꯌꯥꯗꯦ ꯑꯗꯨꯅ ꯃꯊꯪ PGꯒ ꯇꯧꯁꯟ ꯃꯥꯁꯇꯔꯒ ꯇꯧꯔꯒ MSc Nursingꯒ ꯇꯧꯔꯒ ꯇꯤꯆꯤꯡ ꯂꯥꯏꯟꯗ ꯆꯠꯄꯕꯨ ꯑꯣꯏꯔꯣ ꯑꯅꯥꯕꯒꯤ ꯑꯩꯈꯣꯏꯒꯤ ꯍ꯭ꯌꯨꯃꯦꯅꯤꯇꯤ ꯁꯥꯔꯚꯤꯁꯇ ꯆꯠꯄꯕꯨ ꯑꯣꯏꯔꯣꯀꯣ ꯑꯗꯣ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯔꯁꯅꯨꯀꯣ ꯐꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯐꯔꯦ ꯐꯔꯦ